Yoo Ngaoraga Kangpokpi Chatnaba Hotnaramba Meitei Nupa kunganithoi SHUBA ASSAM Rifles na Pharaga SEKMAI Police Shinnarakhre Pharaga miyoi dudi hengang esigi manung chana machai mamang lekai digi haurongbam tansen Meitei chei kungataruk apokpa haurongbam dhanachit Meitei kawi hairi Mangarang numidang waram pung taruk lom tarakpa atuai da Imphal West District amasung Kangpokpi District anigi lonaba gamgifai gate manakta kunganithoi SHUBA ASSAM Rifles ki joint check post ki timama na faki bane Police lagi fangma pauma ki matungin na mahak ngarang numidang wairam pung tarurom taba atuaida kangla tombi rom dagi Kangpokpi rom dagi gari machama thauraga lakpada ASSAM Rifles personnel singna Meitei oiramba yai haina chingnabadagi khamduna verification chathabada mahak Meitei ni haiba khangba ngamkhibani tungda mahak Yoo Ngaoraga gari macha aduda Kangpokpi fawba Chatnaba kangla tombi thong lanthoklaga lakpani haiba khangba ngamkhi phibam adu lubadagi kunganithoi SHUBA ASSAM Rifles ki CEO na miyoi adu Kangpokpi da laiba ASSAM Rifles ki COB da puraktuna thamlaga Imphal West District Police KSP da pawpiduna miyoi adu SEKMAI Police da kusinarakhibani hainasu pawasana makatari